mayam ngasidi ai bread pakora semdoini aduna mayamdasu sum share tawningbagi aina thagacharampani. So aise YouTube ta nauna channel hangpani na aise kai content semdoino habado ai khangdabagi hujikanse dum thongba thakpagi oina thagacharampani. Hanadi thongba thakpase ipangna haite aduna hujikse hairakpagi yam thongba thakpada interest yam lairee aduna dum aigi thongibase kai no habado mayamda share tawningbai sum hapcharakpani. Adudi mayam makha tana dum yengminasiko.
ꯑꯗꯨꯗꯤ ꯃꯌꯥꯝ ꯕ꯭ꯔꯦꯗ ꯄꯀꯣꯔꯥꯁꯨ ꯍꯧꯕ ꯂꯣꯏꯔꯦ ꯌꯥꯝꯁꯨ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ